ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯑꯅꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯖꯤꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯥꯏꯇꯝꯕ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯅ ꯃꯥꯏꯅꯧꯕꯤꯁꯨ ꯃꯤꯄꯥꯏꯖꯩ꯫ ꯃꯤꯍꯨꯜꯗꯣ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯩ꯫ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯅꯤ ꯂꯪꯈꯠꯂꯒ ꯌꯦꯡꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯡꯉꯤ꯫ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯌꯥꯏꯇꯝꯕ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ꯫ ꯏꯈꯪ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯗꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯊꯥꯖꯗꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯈꯤ꯫ ꯄꯤꯕꯥ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯄꯤꯕꯥꯔꯦꯜ ꯃꯥꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯏꯇꯝꯕ ꯃꯥꯅ ꯈꯝꯕꯟ ꯆꯥꯎꯁꯤꯜꯂꯒ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯀꯩꯒꯤ? ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯄ ꯑꯣꯏꯔꯒꯗꯤ ꯄꯤꯕꯥꯔꯦꯜ ꯃꯥꯅꯁꯨ ꯏꯐ ꯐꯖꯅ ꯈꯨꯝꯂꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯌꯥꯏꯇꯝꯕꯗ ꯊꯨꯅ ꯄꯤꯁꯤꯜꯂꯤ꯫ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯗꯛ ꯍꯦꯛꯇ ꯄꯤꯁꯜꯂꯛꯄꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯅ ꯌꯥꯏꯇꯝꯕ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯄꯤꯕꯥꯔꯦꯜ ꯃꯃꯥꯏ ꯂꯩꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯐꯠ ꯈꯥꯝꯃꯤ꯫ ꯄꯤꯕꯥ꯫ ꯄꯤꯕꯥꯔꯦꯜ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯆꯠꯈꯤꯗꯦ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯄꯤꯕꯥ, ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯄꯤꯕꯥꯔꯦꯜ ꯃꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇꯦ, ꯑꯣꯟꯊꯣꯛꯂꯒ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯩ ꯄꯨꯄꯨꯒꯤ ꯄꯥꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯤ꯫ ꯄꯤꯕꯥ, ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯃꯠꯇ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯄꯤꯕꯥꯔꯦꯜ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯕꯨ ꯄꯥꯎ ꯌꯥꯝ ꯇꯝꯒꯟꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯄꯨꯅ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯈꯜꯂꯨꯗꯕ ꯃꯤꯀꯨꯞꯅꯤ꯫ ꯀꯔꯝꯅ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯅꯣ ꯃꯥꯏꯅꯧꯕꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗꯦ꯫ ꯃꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯤꯠꯂꯨꯗ ꯏꯔꯥꯁꯨ ꯍꯧꯖꯩ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯀꯤ ꯍꯥꯡꯂꯕ ꯊꯃꯣꯏꯗꯁꯨ ꯃꯌꯦꯛ ꯂꯥꯅ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯖꯔꯒ ꯀꯩꯝ ꯈꯟꯒꯅꯨꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜ ꯇꯍꯥꯟꯅ ꯆꯠꯈꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯍꯧꯔꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯄꯥꯜꯂꯤꯕ ꯊꯣꯡꯗꯣ ꯅꯨꯄꯥ ꯃꯥꯅ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯌꯥꯏꯇꯝꯕ ꯃꯃꯥꯏ ꯁꯣꯛꯏ꯫ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯈꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯈꯝꯕꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯇꯝꯕ ꯁꯥꯎꯅꯤꯡꯅ ꯁꯤꯗ ꯂꯩꯔꯒꯨꯝꯁꯦ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯈꯪꯗꯦ꯫ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝ ꯅꯠꯇ꯭ꯔꯣ? ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕꯗꯣ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯇꯤꯡ ꯊꯣꯛꯀꯩ ꯁꯥꯎꯏꯗꯨꯕꯣ? ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯑꯗꯨꯏꯁꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯁꯦ꯫ ꯆꯥꯔꯣꯏ ꯑꯝꯇ꯫ ꯑꯣꯏꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯃꯥꯏꯗꯨ ꯄꯣꯝꯊꯣꯛꯏ꯫ ꯅꯥꯀꯜ ꯑꯣꯟꯊꯣꯛꯂꯒ ꯂꯩ꯫ ꯃꯥꯏꯅꯧꯕꯤ ꯃꯈꯥ ꯇꯥꯔꯨꯗꯦ꯫ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯛꯇꯨ ꯌꯩꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯅꯧꯕꯤ ꯃꯣꯔꯣꯛ ꯈꯔ ꯃꯩꯗ ꯀꯟꯅ ꯂꯧꯔꯤ꯫ ꯍꯥꯔꯕ ꯃꯥꯜꯂꯤ꯫ ꯌꯥꯏꯇꯝꯕ ꯂꯣꯛ ꯈꯨꯔꯛꯏ꯫ ꯀꯂꯔ ꯍꯦꯟꯖꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯏꯇꯝꯕ ꯌꯥꯝ ꯀꯟꯅ ꯂꯣꯛꯇꯨ ꯈꯨꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯈꯨꯒꯠꯂꯛꯄꯁꯤꯗꯗꯤ ꯅꯨꯄꯤꯗꯨ ꯊꯋꯥꯏ ꯋꯥꯖꯅ ꯌꯥꯝ ꯍꯥꯔꯕ? ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯁꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯈꯝ ꯑꯃ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯇꯨ ꯊꯤꯗꯣꯛꯄꯤꯔꯦ꯫ ꯍꯤꯟꯖꯥꯡꯒꯗꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯂꯨ ꯑꯃ ꯑꯅꯤꯒ ꯃꯣꯔꯣꯛ ꯑꯗꯨꯒ ꯀꯪꯃꯦꯠ ꯃꯦꯠꯄꯅꯤ꯫ ꯆꯥꯛ ꯄꯨꯈꯝꯗꯨꯃ ꯄꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯌꯥꯏꯇꯝꯕ ꯀꯦꯗꯥ ꯇꯧꯏ꯫ ꯃꯃꯥꯏ ꯃꯆꯥꯗꯨ ꯐꯦꯠ ꯍꯦꯛꯇ ꯂꯩꯊꯣꯛꯏ꯫ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯖꯅ ꯇꯣꯠꯄꯤꯔꯕ ꯃꯇꯨꯡ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯏꯪꯅ ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯅꯕ ꯇꯧꯁꯤ꯫ ꯆꯥꯅꯤꯡꯗꯦ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯂꯥꯝꯗ꯭ꯔꯦꯗꯣ꯫ ꯅꯤꯡꯉꯥꯏꯕꯨ ꯑꯗꯨ ꯀꯨꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯆꯥꯔꯣꯃꯤ꯫
ꯃꯔꯩ ꯇꯧꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯧꯒꯟꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯒꯟꯕꯤ ꯅꯨꯄꯤ ꯃꯥꯗꯤ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯛꯂꯤ ꯁꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯕ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯆꯥꯛꯁꯨ ꯈꯤꯇꯪꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯏꯅꯧꯕꯤ ꯁꯨꯠ ꯀꯞꯂꯛꯂꯤ ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯛꯂꯕꯗ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯅꯤꯡꯍꯥꯏꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯕꯣꯅꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯗ ꯊꯨꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯛꯏ ꯆꯦ ꯅꯪ ꯑꯃꯨꯛꯁꯨ ꯀꯞꯄꯕꯣ ꯇꯩꯊꯣꯛꯆꯩ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕ ꯃꯥꯅ ꯇꯥꯟꯊꯣꯛꯆꯩ ꯈꯟꯗ ꯍꯦꯛ ꯈꯟꯖꯤꯜꯂꯨꯔꯒ ꯃꯥꯏꯅꯧꯕꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯃꯇꯥꯡ ꯆꯥꯗꯅ ꯈꯝꯕꯟꯕ ꯃꯇꯥꯡ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯦꯝꯕꯗ ꯃꯇꯥꯏ ꯆꯦ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯁꯤ ꯏꯜꯂꯨ ꯆꯦꯅ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛꯀꯁꯨ ꯆꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗꯗꯤ ꯃꯥꯏꯅꯧꯕꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯈꯨꯠꯇ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯆꯥꯛ ꯑꯗꯨꯕꯨ ꯏꯟꯕꯤꯔꯛꯏ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯆꯥꯁꯤꯜꯂꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯀꯞꯅ ꯀꯞꯅ ꯀꯞꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯈꯪꯖꯤꯜꯂꯒ ꯍꯪꯂꯛꯏ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯥꯎꯇ꯭ꯔꯕꯣ ꯌꯥꯝ ꯍꯥꯎꯋꯤ ꯆꯦ ꯁꯤꯒꯨꯝꯕ ꯌꯦꯟꯁꯥꯡꯁꯦ ꯅꯪꯕꯨ ꯆꯥꯕ ꯍꯩꯅꯕ꯭ꯔꯣ ꯆꯦ ꯑꯩꯒ ꯊꯦꯡꯅꯔꯨꯕꯅ ꯅꯪꯁꯨ ꯌꯥꯝ ꯋꯥꯔꯦꯀꯣ ꯌꯥꯏꯇꯝꯕ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯖꯗꯦ ꯈꯪꯍꯧꯗꯅ ꯏꯍꯧꯔꯛꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯗꯨꯁꯨ ꯃꯥꯏꯅꯧꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯦ ꯃꯄꯨꯡ ꯐꯥꯅ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯏꯀꯩ ꯈꯪꯗꯅ ꯈꯥꯋꯥꯡ ꯆꯦꯟꯗꯨꯅ ꯂꯦꯜꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯏꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯏꯌꯥꯏꯊꯛꯀꯤ ꯈꯣꯡꯒꯣꯜꯒꯨꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯒ ꯄꯥꯡꯒꯛ ꯑꯣꯏꯔꯦꯀꯣ ꯌꯥꯏꯇꯝꯕ ꯀꯞꯂꯦ ꯃꯄꯤꯗꯨꯁꯨ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯃꯥꯒꯤ ꯆꯝꯆꯥ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯋꯥꯏ ꯋꯥꯗꯕ ꯅꯠꯇꯦ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯇꯁꯦꯡꯅ ꯋꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯦꯜꯂꯦ ꯑꯍꯤꯡꯁꯤꯃꯗꯤ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯀꯔꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯒꯦ ꯅꯨꯡꯁꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯎꯗꯕ ꯀꯅꯥꯅ ꯈꯪꯂꯣꯏ ꯑꯎꯕ ꯀꯅꯥꯅꯗꯤ ꯈꯪꯒꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ ꯑꯅꯤꯗꯣ ꯐꯃꯨꯡ ꯆꯪꯂꯦ ꯐꯃꯨꯡ ꯑꯁꯤꯗ ꯅꯠꯇꯅ ꯄꯣꯊꯥꯅꯤꯡꯉꯥꯏ ꯃꯐꯝꯁꯨ ꯂꯩꯇꯦ ꯆꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯆꯦꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯆꯦ ꯈꯜꯂꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯁꯤꯅꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣ ꯆꯦ ꯅꯁꯥꯗꯣ ꯂꯣꯏꯅ ꯏꯪꯒꯅꯤ ꯐꯃꯨꯡꯗ ꯀꯥꯔꯣ ꯐꯖꯅ ꯇꯨꯝꯃꯨ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯥꯏꯅꯧꯕꯤ ꯐꯃꯨꯡ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯐꯝꯅꯕ ꯍꯣꯠꯅꯩ ꯌꯥꯏꯇꯝꯕ ꯃꯁꯥ ꯇꯥꯁꯤꯜꯂꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯂꯛꯏ ꯃꯥꯏꯅꯧꯕꯤ ꯃꯃꯩ ꯁꯣꯛꯏ ꯅꯨꯄꯥ ꯑꯁꯤꯗ ꯉꯛꯅꯁꯨ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯤꯟꯅꯗꯕ ꯁꯥꯔꯒ ꯌꯥꯏꯇꯝꯕ ꯃꯃꯣꯟ ꯅꯣꯛꯏ ꯑꯉꯥꯡ ꯀꯣꯏꯕꯒ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯨ ꯅꯨꯄꯥ ꯑꯁꯤꯗ ꯏꯪꯅ ꯇꯞꯅ ꯁꯨꯞꯆꯤꯟꯕꯤꯔꯛꯏ ꯑꯣꯏꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯆꯦ ꯅꯨꯡꯉꯥꯏꯕ ꯃꯪꯃꯪꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯣ ꯑꯩ ꯇꯥꯔ ꯇꯨꯝꯈꯤꯒꯦ ꯋꯥꯕꯗꯤ ꯋꯥꯔꯕꯅꯤ ꯅꯨꯡꯉꯥꯏꯐꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯃꯥꯏꯅꯧꯕꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯁꯤꯗꯣꯛꯈ꯭ꯔꯕ ꯗꯨꯀꯥꯟꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯣꯏꯗ ꯈꯜꯂꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯅ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯀꯣꯂꯣꯝ ꯂꯩꯕ ꯆꯪꯉꯛꯄꯗ ꯆꯦꯁꯨ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯂꯨꯄꯥ 5 ꯂꯦꯝꯃꯦꯀꯣ ꯀꯔꯤ ꯍꯥꯞꯆꯤꯜꯂꯛꯎꯒꯦ ꯏꯅꯦ ꯑꯗꯨꯗꯤ ꯃꯩꯈꯦꯠ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯨꯄꯥ 3ꯗꯨꯅ ꯁꯝꯄꯨꯁꯦ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯣꯍꯣ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯃꯥꯏꯅꯧꯕꯤ ꯁꯝꯄꯨꯗꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯄꯣꯂꯤꯊꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯆꯠꯂꯨꯈꯤꯒꯦ ꯏꯅꯦ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯨꯗ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯇꯦꯡ ꯊꯦꯡꯖꯤꯜꯂꯤ ꯑꯁ ꯑꯌꯣ ꯃꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯂꯤꯊꯤꯟꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯁꯦꯒꯥꯏꯔꯦ ꯑꯂꯨ ꯈꯔ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯤ
Schoolgi uniform aduga yaidam mama su tu sili. Leimai da ngek phamthei. Dukan phambi nupi aduna su pakhatna. Ahai, sokprani na khoibo. Wahai sima hairaga mi paini yengi. Tuduna leiriba angang ani aduda. Maino bi phukhaw gatlaga yaidam mama gi manak naksili. Anga sokpranu ba se agolo se. Chingkhatli nupa magi makhutu paibiraga maino bi mane chingkhatpi. Yaidam mama de ingaw ngawi. Nupi magi fajaba bu uraga mamit kuptaba makai laikre. Laisa pungkak pharappa matamni maino bi made yamna likhatjai. Mamang da lairiba yaidam mama bu pisak pikpa angang amagomna khali. Ufun tairaba yaidam mama gi makhut masa adobo maino bi mana taithokpi. Kadai kadai da sokpa laibano khanna koyeng amuk yengi. Kuning da khara hubatli yamna kanna paksana hubatpadi nate. Khara khaki wani. Makhut khudombi adoda matin khara haplaga asokpa adoda tapna thengi. Minungsi utliba haibadoni. Adusu matin hapiraga. Nupi magi machindo tumthokle hairaga phu amuk kambiri nupa magi asokpa adoda. Yaidam made maya kakre. Waka matangang jabanate nupi asigi chamjaba mataw adubu yengjari. Maino bi ngasai makai yenglude nupa sida yengsiludabani. Adubu haujuktada bhab oire. Nupa sida haipet yengkhalaklami. Nangbu makhale kaige ngangdo natro. Hoi, mane. Ai sumali duni. Chegi mingdo mai no bi haiba. Adu neba isu khaleba. Maino bi muk phamthei. Chaiduna leiraba hinjang ado kunjinaba mukhodni. Yaidam mama na so mating tawsale. Dukan gi mani aduna su hanglei. Bema, cherang ama pirauro. Hoine, amta pibiyo. Se, sida leirise. Yaidam ba phukhaw gatli. Polythene adu pulauraga maino bi mangon pisile. Hinjang sing ado loina hapchin hali. Loina khomjin tasilaba matong maino bi dukan adu dagi thokre. Mate kharadi chatlabani. Adubu yaidam mama na amuk tanare. Je! Maino bi chapleplega nupa asida unsili. Yaidam bayam tahana nupi asigi manakta chungsile. Je! Chegi me kero mali tu. Thank you. Chalage ko. Ado che aigi ming yaidam. Kaudri isu khangi. Nupa mangonda momon silamlaga maino bi mai laikre. Nungsiba mana ngawhalaba nupado makok khotuna lehawi. Ikai nungsi yanariba haibadoni. Lambi mayayda lepsilaga leiribanina garigi hornama yam kanna khongdrilei. Present day. Chebu yengnaba honabada ai gari na thomaga siramdorobani. Namitudagi ahukra mali nangnei koitan tanabado. Tanada yaribo. Mi aisa pakhangni kaino. Matamdada class 10 kaido karabane iso. Nangna tanaba aina lotba. Anam kanduna nangna koitan tanaba. Angam tandana ai sudam lotba. Madugi matam aduna hena nungaitro. Awaba su thengnade kapsu kapkhide. Adubu saubadi am sauningi. Angang adu koina nangna lam henbaduda. Ai saudi am sauninghibani. Nangonda phuba sungamda itomda purpok chaga adum khangkhibani. Ai gi dabu uraga nangdi haraujayi oiramganine. Wadu ngangna maino bi nupa sida yengtharapani. Adubu yaidam mamade tumtharamle. Wajarabani. Nupi magida makhanbada angang asiso yamna wajarabani. Makhut aduda tapna nali nupa asigi maithongda. Aduga amuk lona kapjai kana takhini matago. Ayukki matamni. Khara khajik thengna yaidam mamamit panglei. Nungsa so marang kaina thoklamle. Maino bi madi leiramde. Hagot khraba mali. Thonga da so hangduna leiba oi. Pakhat bahaiba sinamang tharaga yaidam phamungdagi fan chongthai. Aduga mapantamna thoklakpani. Ngarang dinumidang oikhiba maramna mafam adobo mayek sengna ukhide. Ngasidi yamna fajaramle. Fajaba haibabu aduki matik fajai. Phamgi pukri adu so masana na thami. Lairai adudana mana masing kaya ama makhal suna suthari. Akoibada ising ngakta langna oi. Mahi marong sumarang kaina thaba oi.
ꯐꯖꯕ ꯃꯔꯛ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯁꯤꯡ ꯈꯔ ꯈꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯇꯝꯕ ꯌꯥꯝ ꯇꯍꯥꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯝꯆꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒꯤ ꯈꯥꯏꯔꯝꯃꯤꯅꯤ꯫ ꯑꯁ, ꯄꯤꯔꯣꯁꯦ ꯑꯩꯉꯣꯟꯗ, ꯑꯩ ꯇꯧꯒꯦ꯫ ꯍꯩꯒꯗ꯭ꯔꯣ ꯅꯪꯕꯣ? ꯎꯁ, ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣ? ꯄꯤꯔꯣ ꯌꯥꯔꯦ ꯁꯤꯗ꯫ ꯊꯥꯡꯖꯧꯗꯨ ꯊꯨꯅ ꯂꯧꯏ, ꯑꯗꯨꯒ ꯁꯤꯡ ꯈꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯇꯕꯨ ꯌꯥꯜꯂꯤꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ, ꯄꯪꯌꯥꯟꯗ ꯍꯦꯛ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯅꯧꯕꯤ ꯅꯣꯛꯅꯤꯡꯕ ꯈꯪꯖꯤꯜꯂꯒ, ꯑꯁ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯏꯪꯈꯣꯜ ꯀꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯃꯤ, ꯑꯝꯇ ꯂꯦꯞꯄꯣ ꯌꯥꯔꯤꯁꯦ꯫ ꯌꯥꯅꯤ ꯆꯦ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ, ꯍꯩꯕ ꯍꯩꯇꯕ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯊꯔꯤ꯫ ꯑꯉꯥꯡꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯀꯞꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯏ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯄꯥꯏꯔꯤꯕ ꯊꯥꯡꯗꯣ ꯈꯨꯄꯥꯏ ꯆꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯌꯥ! ꯀꯩꯗꯧꯔꯦ? ꯈꯪꯗꯦ, ꯅꯥꯏꯌꯦ, ꯑꯁ! ꯑꯩꯅ ꯉꯁꯥꯏꯅ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯌꯦꯡꯒꯦ꯫ ꯌꯥꯏꯇꯝꯕ ꯈꯨꯕꯥꯛ ꯇꯤꯡꯊꯣꯔꯛꯏ, ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯛ ꯅꯛꯁꯤꯟꯅꯕ ꯃꯇꯧꯗꯨ ꯎꯔꯒ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯈꯛꯅꯤ, ꯃꯥꯒꯤ ꯍꯛꯇꯤ ꯂꯩꯖꯕ ꯅꯠꯇꯦ꯫ ꯑꯗꯨ ꯀꯦꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯄꯤꯕꯥꯔꯦꯜ ꯈꯧꯗꯦꯝꯂꯛꯏ꯫ ꯃꯥꯏꯅꯧꯕꯤ ꯊꯛ ꯊꯛꯀꯠꯅ ꯈꯣꯡꯐꯝ ꯈꯔ ꯂꯦꯡꯉꯤ꯫ ꯄꯤꯕꯥꯔꯦꯜꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯌꯥꯏꯇꯝꯕ ꯏꯀꯥꯛ ꯀꯥꯛꯅ, ꯁꯤꯡ ꯈꯥꯏꯔꯝꯕ꯫ ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯗꯦ, ꯊꯥꯡꯖꯧ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯒ ꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅ ꯐꯖꯅ ꯈꯥꯏꯕꯤꯔꯛꯏ꯫ ꯌꯥꯏꯇꯝꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯄꯤꯕꯥꯔꯦꯜꯕꯨ ꯌꯦꯡꯉꯤ꯫ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯅ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯄꯤꯕꯥꯅ ꯇꯧꯈ꯭ꯔꯦ ꯈꯟꯗꯨꯅ꯫ ꯏꯀꯥꯏꯕꯣꯏ ꯀꯩꯑꯣꯏ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯏꯇꯞ ꯇꯞꯅ, ꯄꯤꯕꯥ, ꯌꯥꯔꯅꯤꯌꯦ꯫ ꯅꯨꯄꯥ ꯃꯥꯅꯒ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯅꯪꯕ ꯅꯠꯇꯦ꯫ ꯌꯥꯏꯇꯝꯕ ꯌꯥꯔꯛꯇ ꯉꯥꯡꯂꯤ꯫ ꯑꯗꯨꯝ ꯇꯧꯍꯜꯂꯣ ꯆꯦ, ꯃꯤ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯤꯁꯤꯗꯤ, ꯇꯧꯁꯅꯨ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯑꯊꯧꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯒ, ꯅꯪ ꯄꯨꯄꯨꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩ ꯏꯊꯟꯇ ꯀꯩꯒꯤ? ꯄꯤꯕꯥꯔꯦꯜ ꯈꯨꯝꯗꯦ, ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯠꯂꯣ, ꯀꯩ ꯍꯥꯏꯅꯣ ꯍꯪꯉꯨꯔꯣ꯫ ꯆꯦ, ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ꯫ ꯀꯩꯒꯤꯅꯣ? ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯑꯁꯥꯝ ꯅꯛꯏꯁꯤꯗꯤ꯫ ꯆꯦ ꯊꯝꯃꯝꯕ ꯑꯩ ꯄꯥꯝꯗꯦꯕ꯫ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯕꯥꯔꯦꯜ ꯃꯃꯤꯠꯇꯨ ꯄꯩꯈꯠꯂꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯒ ꯌꯥꯏꯇꯝꯕ ꯅꯤꯡꯉꯥꯏ ꯍꯟꯖꯤꯜꯂꯛꯏ꯫ ꯆꯦ, ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯄꯤꯕꯥ, ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯥꯏꯅꯧꯕꯤ꯫ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯄꯤꯕꯥꯔꯦꯜꯗꯣ꯫ ꯌꯥꯏꯇꯝꯕꯗ ꯅꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯎꯒꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯗꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯁꯤ ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯖꯔꯤ꯫ ꯑꯣ, ꯑꯩ ꯄꯨꯔꯛꯀꯦ꯫ ꯈꯝꯕꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯏꯇꯝꯕ ꯃꯥꯅ ꯑꯃꯨꯛ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯆꯦ, ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡꯗꯣ ꯑꯩ ꯄꯨꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯇꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯏ, ꯑꯗꯨꯕꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤ ꯃꯈꯣꯏ ꯑꯅꯤꯈꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕꯗꯣ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯆꯦ, ꯏꯁꯤꯡꯗꯣ ꯆꯦꯅ ꯑꯗꯨꯝ ꯂꯧꯔꯣ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯩ ꯆꯠꯄ ꯌꯥꯝ ꯇꯜꯂꯦꯕ꯫ ꯃꯁꯤꯗꯤꯕ꯫ ꯃꯥꯏꯅꯧꯕꯤ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ, ꯐꯥꯝꯁꯤꯒꯤ ꯁꯪ ꯑꯗꯨ ꯇꯝꯅ꯫ ꯌꯥꯏꯇꯝꯕ ꯄꯤꯁꯨꯝ ꯏꯟꯈꯠꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯂꯒ, ꯄꯤꯕꯥꯔꯦꯜꯗꯣ ꯃꯃꯥꯏ ꯁꯣꯛꯏ, ꯁꯥꯎꯅꯤꯡꯕꯗꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯅꯕ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯏ꯫ ꯄꯤꯕꯥ, ꯁꯤ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯣ ꯌꯥꯏꯇꯝꯕ ꯃꯥꯅ ꯃꯨꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯄꯤꯕꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯁꯦ, ꯅꯪ ꯏꯁꯤꯡꯗꯣ꯫ ꯄꯤꯕꯥꯁꯨ ꯏꯁꯨꯛ ꯁꯨꯛꯂꯒ ꯒ꯭ꯂꯥꯁꯇꯣ ꯌꯥꯝ ꯐꯤꯡꯅ ꯂꯧꯁꯤꯜꯂꯤ꯫ ꯈꯝꯕꯟꯕ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯃꯥꯒꯤ ꯆꯝꯆꯥꯗꯨ ꯑꯣꯟꯁꯤꯜꯂꯒ, ꯆꯝꯆꯥ, ꯆꯠꯂꯨꯁꯤ ꯂꯥꯎ꯫ ꯑꯅꯤꯗꯨ ꯆꯠꯈꯤꯒꯦ ꯇꯧꯏ꯫
ꯄꯤꯕꯥꯔꯦꯜꯅ ꯑꯃꯨꯛ ꯈꯝꯂꯦ꯫ ꯃꯥꯏꯅꯧꯕꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯤꯅꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯗꯤ ꯌꯧꯈ꯭ꯔꯅꯨ꯫ ꯌꯥꯏꯇꯝꯕ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯏ, ꯃꯃꯤꯠꯇꯨ ꯈꯔ ꯈꯥꯅ ꯄꯤꯕꯥꯔꯦꯜ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯅꯤ ꯈꯟꯅ ꯃꯥꯏꯅꯧꯕꯤ ꯃꯀꯣꯛ ꯊꯥꯗꯩ꯫ ꯑꯉꯥꯡ, ꯅꯪ ꯅꯇꯣꯝꯇ ꯆꯠꯂꯨꯔꯣꯗꯣ, ꯃꯤꯅꯨ ꯈꯔꯗꯤ ꯋꯥ ꯑꯃꯨꯛ ꯌꯥꯝꯅꯔꯛꯀꯅꯤꯕ꯫ ꯑꯣꯏꯅꯤꯡꯕ ꯃꯣꯏꯖꯁꯅꯨ, ꯑꯩ ꯀꯅꯥꯝꯇ ꯀꯤꯗꯦ꯫ ꯑꯩꯅ ꯀꯤꯖꯕꯗꯤ ꯆꯦꯅꯤ ꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ, ꯃꯁꯤ ꯈꯛꯇꯅꯤ꯫ ꯆꯦ ꯂꯩꯍꯧꯕ ꯌꯥꯔꯣꯏ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞꯄꯃꯨꯛ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯃꯥꯏꯅꯧꯕꯤ ꯏꯀꯥꯏꯖꯅ, ꯑꯁ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ, ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇ ꯃꯄꯨꯅ ꯅꯤꯡꯕ ꯇꯧꯖꯕꯅꯤ꯫ ꯄꯤꯕꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯂꯨꯅꯤ, ꯆꯥꯛꯅ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ꯫